ꯇꯣꯉꯥꯜꯂꯒ ꯀꯃꯥꯏꯅ ꯚ꯭ꯌꯨ ꯑꯣꯏꯒꯦ ꯍꯣꯇꯦꯜꯁꯤꯒꯤ ꯑꯝꯇ ꯌꯦꯡꯁꯦ. ꯋꯥꯎ ꯋꯥꯎ, ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯒꯤ ꯂꯣꯟꯅꯦ. ꯃꯣꯏ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ. ꯑꯗꯨꯒ ꯂꯤꯇ꯭ꯔꯦꯂꯤ ꯑꯩ ꯍꯧꯖꯤꯛ ꯖꯦꯀꯦꯠ ꯂꯤꯠꯂꯤꯀꯣ. ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤ. ꯂꯩꯒꯁꯨ ꯌꯥꯝ ꯊꯥꯏ, ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯁꯨꯝꯕ ꯂꯩꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯌꯥꯝ ꯊꯥꯕꯅꯦ, ꯁꯤ ꯂꯩꯁꯦ. ꯂꯩꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯁꯥꯠꯄ ꯃꯇꯝ ꯑꯣꯏ. ꯍꯥꯏꯗꯤ ꯁꯤꯁꯦ ꯗꯦꯜꯂꯤꯗ ꯀꯩꯀꯥꯗꯒꯗꯤ ꯁꯤ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯂꯩꯒꯁꯦ ꯁꯥꯠꯄ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ. ꯃꯊꯛꯇ ꯔꯣꯁꯀꯁꯨ ꯌꯥꯝ ꯊꯥꯔꯤ ꯃꯣꯏꯁꯦ. ꯋꯥꯎ. ꯁꯣꯝꯗꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ? ꯑꯁ ꯂꯩ ꯌꯥꯝ ꯊꯥꯔꯝꯖꯥꯠꯅꯤꯅꯦ ꯃꯣꯏꯁꯦ. ꯋꯥꯎ, ꯌꯥꯝ ꯐꯖꯩꯅꯦ. ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯦꯍꯔꯨ ꯄꯥꯔꯛ ꯑꯩꯈꯣꯏ ꯀꯩꯀꯥ ꯆꯠꯄꯁꯤꯡꯗꯣ ꯑꯗꯨꯗꯩꯗꯨꯗ ꯎꯕ ꯂꯩꯁꯤꯡꯗꯣ ꯑꯗꯨꯒ ꯆꯠꯄ ꯑꯗꯨꯝ ꯃꯥꯟꯅꯩꯀꯣ ꯁꯤꯁꯤꯡꯁꯦ. ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯦꯟꯇ꯭ꯔꯥꯟꯁ ꯍꯥꯏꯁꯦ. ꯃꯈꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ, ꯑꯗꯨꯝ ꯆꯠꯂ ꯌꯦꯡꯁꯤ. ꯁꯨꯝ ꯇꯨꯔ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯕꯒꯤ ꯋꯥꯅꯤꯗ. ꯁꯤ ꯂꯩꯔꯦ. ꯁꯖꯅꯤꯔꯦ. ꯁꯤꯗꯩꯁꯤ ꯑꯗꯨꯝ ꯐꯝ ꯈꯣꯠꯄ. ꯉꯔꯥꯡꯗꯤ ꯅꯣꯡ ꯇꯥꯕꯗ ꯉꯁꯤꯁꯨ ꯏꯆꯤꯟꯗꯤ ꯊꯥꯏ. ꯅꯣꯡ ꯇꯥꯗꯧꯗꯤ ꯃꯥꯜꯂꯦ ꯉꯁꯤꯁꯨ. ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯁꯥꯏꯁꯦ ꯗꯜ ꯂꯦꯛꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ. ꯃꯌꯥꯝꯅ ꯑꯩ ꯖꯨꯝ ꯈꯤꯇꯪ ꯇꯧꯒꯦꯀꯣ. ꯁꯤ ꯃꯃꯥꯡꯗ ꯁꯤ ꯑꯍꯥꯡꯕ ꯀꯩꯀꯥ ꯂꯩꯌꯦ. ꯗꯜ ꯂꯦꯛꯅꯤꯀꯣ. ꯏꯁꯤꯡ ꯀꯩꯀꯥ ꯂꯩꯕꯒꯤ ꯍꯥꯏꯐꯦꯠ ꯃꯑꯣꯡ ꯃꯥꯜꯂꯤꯁꯦ. ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗꯗꯤ ꯐꯖꯅ ꯈꯪꯕ ꯉꯝꯗꯕ ꯃꯥꯜꯂꯤ. ꯁꯤꯗꯁꯨ ꯂꯩꯔꯤ. ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯀꯩꯀꯥꯒ ꯐꯖꯅ ꯃꯣꯏ ꯂꯩꯔꯤꯀꯣ. ꯂꯣꯟ ꯀꯩꯀꯥ ꯐꯖꯅ ꯂꯩꯔꯤ. ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯒ ꯐꯖꯅ ꯊꯥꯔꯤ. ꯑꯩ ꯁꯤꯗꯩꯗ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯦꯄꯜꯒꯨꯝꯕ ꯀꯩꯀꯥꯒꯨꯝꯕꯒꯤ ꯇ꯭ꯔꯤꯒꯨꯝꯕ ꯊꯥꯔꯝꯃꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯒꯅꯤꯅ ꯈꯟꯖꯩꯀꯣ. ꯍꯥꯏꯗꯤ ꯑꯦꯄꯜ ꯃꯇꯝꯗꯒ ꯑꯦꯄꯜ ꯐꯖꯅ ꯄꯥꯟꯗꯅ ꯈꯣꯠꯇꯅꯒ ꯇꯧꯕꯗꯣ. ꯑꯃꯗꯤ ꯊꯥ ꯃꯥꯜꯂꯦ. ꯁꯤ ꯑꯦꯄꯜꯅꯦꯗꯣ. ꯁꯤ ꯑꯦꯄꯜ ꯄꯥꯝꯕꯤꯅꯤ. ꯁꯤꯁꯦ ꯑꯦꯄꯜ ꯄꯥꯝꯕꯤꯅꯤ. ꯑꯗꯩ ꯄꯤꯛꯏ ꯁꯤꯗꯤ ꯃꯣꯏ ꯈꯨꯊꯥꯁꯦ. ꯑꯗꯣ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ. ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯣ. ꯑꯁꯤꯁꯤꯅꯤ. ꯋꯦꯗꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ. ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯍꯧꯔꯛꯑꯒꯦ. ꯑꯗꯨꯒ ꯉꯁꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯀꯩꯅꯣꯅꯦ ꯁꯤ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯇꯒ ꯀꯩꯀꯥꯗ ꯌꯥꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯌꯥꯟꯊꯠꯂꯦ ꯈꯣꯠꯊꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ. ꯂꯩꯕꯨꯗꯤ ꯂꯩ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣই ꯄꯣꯄꯤꯗꯧꯅ ꯃꯥꯟꯕ ꯂꯩꯗ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯕꯨ ꯁꯤ ꯀꯔꯤ ꯂꯩ ꯑꯣꯏꯖꯥꯠꯅꯣ ꯃꯃꯤꯡꯗꯤ ꯈꯪꯗꯦꯀꯣ. ꯃꯄꯥꯟꯒꯁꯦ ꯌꯦꯡꯉꯨꯅꯦ. ꯁꯤ ꯀꯩꯅꯣ ꯄꯣꯄꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ. ꯑꯗꯨ ꯁꯤ ꯄꯣꯄꯤꯁꯦ ꯑꯉꯧꯕ ꯀꯩꯀꯥꯗꯤ ꯑꯣꯏꯅꯕꯅꯦ ꯂꯩ. ꯁꯤꯗꯤ ꯄꯤꯡ ꯀꯂꯔ ꯑꯣꯏꯌꯦ. ꯑꯗꯨꯃꯥꯏꯅ ꯂꯩ. ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯥꯠꯈꯤꯕ ꯂꯣꯏꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯖꯥꯠꯅꯤ. ꯈꯪꯗꯦ ꯀꯔꯤꯅꯣ. ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ. Good morning. Ngasi di nusa thoe chatabi. Mama chu toi jana. Cái đi ra hấu thiên ni. Ngasi di nusa thoe. Ayya. 이 뷰지다 good morning 타고도 농아야 보자. It's noise wala. It's 사랑이죠. Harau ba? 농아야 보. 이미미미미. 꿈기로 나만 카드나 삐에서 나르게라. Ya. 잠깐 보자. 이만. 하라오이바.
Sidi nangai udah mempamnya, hai ba. Nangai udah mempamnya. Ya ya. Ya. Lấy cái gì cái phần thải nữa. Yang kalian tahu. Sao lại không lắc ra được? Nó mau lọ. Napi jasa lu no. Coba kan sendan tu kamu. Ih, hati kan dah ada kan dah. Aci, aci. Begitu deh. Next destination. कस्टमर भी सबको पागल कर फ्लाइट थी 1 बजे हाँ. हो गई शाम की 6 बजे Oh my. सिपाही चढ़ के बोल रही ऐसा क्यों किया मैंने बोला हाँ तेरे घर के जहाज है ना This is called the lake. Daytime. तो इस पागल ने कल धोखा दिया हम यहाँ से आराम से जाते हैं ना 2 मिनट का रास्ता वहाँ जाना पड़ा हमें Oh. Wow. Shikara, right. ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤꯅꯒꯔꯒꯤ ꯁꯤꯇꯤ ꯃꯅꯨꯡꯁꯦꯀꯣ ꯍꯥꯟꯅꯗꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯥꯛꯄꯗꯣ ꯑꯗꯨꯗꯒꯤꯗꯤ ꯈꯔꯗꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯃꯥꯜꯂꯦ ꯁꯤꯗꯩꯗꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯀꯥꯏꯅꯒꯁꯨ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯁꯤꯂꯣꯡ ꯆꯠꯂꯀꯥꯟꯗ ꯁꯤꯂꯣꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯈꯛꯇꯪ ꯆꯠꯄ ꯌꯥꯕ ꯖꯒꯥ ꯑꯗꯩꯗꯤ ꯁꯤꯛꯀꯤꯝ ꯆꯠꯂꯀꯥꯟꯗꯒꯁꯨ ꯒꯦꯡꯇꯣꯛꯇ ꯒꯥꯔꯤ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯨꯝ ꯅꯣꯔꯃꯦꯜꯕꯨꯗꯤ ꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯩ ꯃꯅꯤꯡꯗ ꯑꯩꯅ ꯂꯝꯍꯧꯗꯕ ꯖꯒꯥ ꯈꯔ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯊꯤꯅ ꯐꯖꯈ꯭ꯔꯦ ꯁꯤꯒꯤ ꯔꯤꯚꯔꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟ ꯆꯠꯀꯗꯕ ꯔꯤꯚꯔꯁꯦ ꯑꯗꯣ ꯐ꯭ꯂꯥꯏꯑꯣꯚꯔꯁꯨ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯥꯝ ꯐꯖꯅ ꯁꯥꯏꯌꯦ ꯃꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯏꯌꯦꯕ ꯐ꯭ꯂꯥꯏꯑꯣꯚꯔꯁꯤꯁꯦ ꯊꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯦꯠꯋꯦ ꯇꯨ ꯒꯨꯜꯃꯔg ꯁꯤꯗꯩꯁꯤꯅꯀꯣ. Guys, welcome back again to Mr. Mrs. Ism. Mayam akhoi second day ko second day Srinagar numita akhoi ngarang numite wamandana akhoi hotel ai yoga pop tare haidi ayung anta de akhoi pek nung toraga yum dai tholakpanina akhoi yam ware adagi hotel da check in tawdringai da muka muk chathore ko chathobagi hotel yobada mamme nung su tabaga room ai yoba akhoi mit dum phabung ore charaga dum tumme wamandana ado ngasi gi day 2 je akhoi Gulmarg ta lai mayam already description da yenga khangamani ko Gulmarg hai je Srinagar gi khwai de famous oyo pham ni ko ado ngasi yamna daw yaba haigadra nungsa thole weather di yam nungai da ngarang di nong tabado ngarang di weather temperature ju drop tore temperature drop down oraga yam inga ga khangbra atugi ngasi do khoi Mr. Hizam khoi ni khatang lae ngasi di haidi ngarang do journey do sanga chalu bagi khoi gi angang inang nu pi do ma ju le hore angang ju ma ga dum le hore ko ngasi do potha horage moi do hayeng gi journey gi da mak ta ngasi phajana full rest horage na moi le hore adu ngasi akhoi ni khatang lae khoi ni ne khara strong oi hai ga da atugi mayam akhoi ji lambi da khami breakfast age na ko breakfast charaga hojik hai ga khara daw ni du mafam da yo phodi ngai ni da si let's go सच्चे दिल्ली टू जम्मू का रहे mayam kawa chai hai je koi kashmiri khwai de gi famous oi ba chai ne और लगा कर कोड करे से मेरे को tang lambi khama ko चेरी मयाम अमा सिदा योले ये कितने का है भैया 200 से 200 का है जी 1 kg 100 ग्राम तो बात बराबर है तो कल जो लिया वैसे ही ये सब वैरायटी सेम है ना अलग अलग है ये एक वैरायटी है ये दूसरी वैरायटी है सर अच्छा वो कितने का है वो पड़ेगा 250 में ये 250 में पड़ेगा जी ओके ये अंदर फंस रहा है क्या करना है ठीक है देखते हैं इसको हाँ दिस वन इज कैरोट अच्छा वॉलनट ओ कोई हैजुगा है बदो सिने तो हैजुगा है जे सिदेगी को मकु खो मतुंगदा मरुदुने बा कोई चार दे वॉलनट से दिस वन इज फ्रेश कैरोट फ्रेश वाला यस ओके सो ऑल आर फ्रेश वन ओके
So इस वैरायटी का नाम क्या है? इसका नाम है इटली। lấy cả phần mơ lấy không bị lấy sắc sự lấy bờ lấy ta lấy xem giờ lấy from the love the lấy creation lấy không là ta lấy tu ha lấy sát lấy năm đau lấy nơi giờ ghê lấy hao cái lấy đeo cũng lấy tiền giờ ghê bộ lối vào buộc bê bao bên na buồn suy ba năm bu pi giờ ghê bỏ khăn như bao năm bao movie thâu cái phong la mà thà vì vì đã buồn suy nghĩ bao năm đâu Kari rip bây giờ mà gọi ta mình đã khi biết lưu bị ra thì cái đâu gì bao năm xin là mình na cho gì hay là ngày tương mình na ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯒꯨꯜꯃꯔꯒꯇ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯗꯥꯎ ꯈ꯭ꯋꯥꯏ ꯌꯥꯗꯕ ꯑꯃ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯑꯆꯠ ꯃꯐꯝꯁꯦ ꯑꯗꯨꯝ ꯅꯣꯡ ꯇꯥꯕ ꯉꯔꯥꯡꯁꯨ ꯅꯣꯡ ꯇꯥꯕ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥ ꯁꯥ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛ ꯇꯥꯔꯦ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯨꯡꯁꯥ ꯊꯣꯛꯑꯦ ꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯇꯥꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯑꯩꯁꯦ ꯅꯣꯡ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯅꯣꯡꯅ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯑꯣꯏꯁꯨ ꯁꯤꯁꯨ ꯂꯩꯆꯤꯟꯁꯨ ꯃꯝꯂꯤ ꯇꯧꯋꯦꯕ ꯂꯩꯆꯤꯟ ꯊꯥꯕꯅꯤꯅ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯒꯗꯕꯅꯦꯕ ꯁꯤ ꯃꯐꯝꯁꯦ ꯌꯦꯡꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯔ ꯃꯐꯝꯁꯦ ꯂꯥꯛꯄꯁꯦ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯒꯦ ꯈꯤꯇꯪ ꯃꯣꯠ ꯍꯥꯏꯔꯝꯃꯣ ꯚꯤꯗꯤꯑꯣꯗꯣ ꯀꯣꯟꯅ ꯅꯝꯃꯣ ꯀꯩꯅꯣ ꯃꯐꯝꯁꯤꯔꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀश्मीꯔꯁꯦ ꯍꯦꯚꯦꯟ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦꯀꯣ ꯁꯤ ꯒꯨꯜꯃꯥꯔꯒ ꯍꯥꯏꯕ ꯃꯐꯝꯁꯤꯗꯅꯤ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯑꯁꯨ ꯑꯩ ꯁꯨꯝ ꯄꯦꯟꯂꯣꯏ ꯀश्मीꯔꯁꯦ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯂꯦꯛꯀꯨꯝꯕꯅꯤ ꯂꯣꯛꯇꯥꯛ ꯂꯦꯛꯁꯨ ꯑꯩ ꯍꯟꯖꯟ ꯆꯥꯁꯨ ꯄꯦꯟꯗꯦ ꯑꯗꯣ ꯁꯤꯁꯨ ꯍꯟꯖꯟ ꯂꯥꯛꯑꯁꯨ ꯁꯨꯝ ꯄꯦꯟꯂꯔꯣꯏ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯑꯁꯪ ꯑꯃꯥꯟꯅ ꯎꯕꯗ ꯃꯤꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗꯒ ꯌꯥꯎꯒ ꯃꯔꯛꯇꯒ ꯇꯥꯜꯂꯒ ꯁꯨꯃꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯁꯤꯅꯦꯃꯥ ꯎꯕꯗ ꯑꯁꯦꯡꯕ ꯉꯁꯤ ꯎꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯎꯁꯦ ꯃꯣꯏꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎ ꯐꯅꯌꯥꯝ ꯎꯏꯀꯣ ꯑꯗꯣ ꯁꯤ ꯌꯥꯎ ꯃꯌꯥꯝ ꯑꯃꯅꯦ ꯁꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯖꯥꯠꯅꯤꯀꯣ
ꯆꯠꯁꯦ ꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯆꯦꯜꯂꯦ ꯄꯨꯊꯅꯤꯀꯣ ꯕꯤꯠ ꯕꯤꯠ ꯂꯥꯎꯋꯦꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣꯗ ꯆꯠꯄꯗꯀꯣ ꯕꯤꯠ 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 ꯂꯥꯎꯋꯦꯕ ꯁꯤ ꯇꯨꯔꯦꯟ ꯁꯤꯁꯦ ꯏꯁꯤꯡ ꯌꯥꯝ ꯁꯦꯡꯕ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯕꯤꯠ ꯕꯤꯠ ꯂꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯎꯟꯗꯣ ꯍꯟꯗꯛ ꯇꯥꯈꯤꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯜ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯅꯦꯕ ꯑꯗꯨꯏ ꯇꯧꯔꯤꯅꯤ ꯋꯥꯎ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯆꯠꯇꯧꯕ ꯋꯥꯠꯂꯤꯀꯣ ꯃꯐꯝꯁꯦ ꯌꯧꯗ꯭ꯔꯤ ꯂꯝꯕꯤꯗꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯧꯊꯣꯛꯑꯁꯦ ꯅꯣꯡ ꯍꯥꯡꯉꯤꯉꯩꯗ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯁꯤ ꯁꯦꯟ ꯃꯦꯔꯤ ꯆꯔꯆ ꯁꯤ ꯆꯔꯆ ꯃꯅꯨꯡꯁꯤ ꯆꯪꯒꯦ ꯇꯧꯕꯅꯦꯕ ꯑꯁꯤꯗꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯉꯧ ꯑꯉꯧꯕ ꯁꯥꯠꯂꯤꯁꯦ ꯑꯗꯨꯗꯤ ꯑꯥꯗ ꯄꯔꯦꯡ ꯄꯔꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯒꯦ ꯇꯧꯕ ꯑꯩꯈꯣꯏꯁꯦ हाँ ये सबसे इजी था यहाँ से ही चलते हैं बट सिखाएगा नहीं अदुदो सी सोलो ले नहीं यहाँ करके पैर यहाँ रखो और फिर को यहाँ चढ़ा फिर को धूम मुझे पता है क्या करना मैं दोबारा ट्रेनिंग आपको अच्छे से है ना ये आना चाहिए हाँ ये मुझे देख के आएगा ना हाँ मैं तो कागे तो नहीं का ये याद रहे बस ये तो आधा मन लाई आधा से नुपा में लाई से आधा नुपा से ꯁꯤꯁꯦ ꯃꯣꯏ ꯁꯣꯒꯨꯝꯕ ꯌꯥꯎꯔꯝꯅꯦꯕꯀꯣ ꯑꯗ ꯃꯉꯣꯟꯗ ꯍꯪꯒꯦꯕ ꯑꯩꯈꯣꯏ ꯀꯥꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅꯒ ꯍꯥꯏꯒꯦꯕꯀꯣ ꯑꯥꯗꯩ ꯅꯨꯄꯥꯁꯦ ꯂꯥꯛꯑꯝꯃꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯑꯩꯈꯣই ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯖꯝ ꯇꯧꯔ ꯆꯪꯉꯛꯑꯦ ꯁꯦꯁ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯖꯒꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯊꯥꯏꯒꯤ ꯅꯥꯔꯅꯤꯌꯥ ꯀꯥꯏꯗꯣ ꯍꯣꯂꯤꯋꯨꯗꯀꯤ ꯑꯗꯨꯒꯤ ꯅꯥꯔꯅꯤꯌꯥ ꯁꯤꯅꯦꯃꯥꯗꯨꯗ ꯃꯨꯚꯤꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯁꯨꯃꯥꯏꯅꯒ ꯈꯔ ꯎꯕꯅꯦꯕ ꯌꯥꯝ ꯐꯖꯕ ꯖꯒꯥꯒ ꯑꯗꯨꯒꯤꯗꯨꯒ ꯃꯥꯜꯂꯦ ꯐꯖꯕꯅꯦ ꯀ꯭ꯂꯣꯖ ꯑꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯃꯛꯀꯤ ꯌꯦꯡꯉꯣꯅꯦ ꯂꯣ ꯃꯣꯁꯟꯗ ꯀꯩꯅꯣꯗꯤ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝꯀꯣ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯨ ꯍꯣꯡꯉꯦ ꯑꯩꯗꯤ ꯊꯑꯣꯏ ꯄꯨꯔ ꯂꯥꯛꯏꯅꯦꯕꯀꯣ ꯒꯨꯜꯃꯥꯔꯛꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯕꯗꯣ ꯃꯣꯏꯒꯤ ꯒ꯭ꯔꯤꯟ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯃꯣꯏ ꯖꯨꯟ ꯁꯝꯃꯔꯒꯤ ꯁꯤꯖꯟꯁꯤꯗꯀꯣ ꯑꯗꯨ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯨ ꯍꯦꯚꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤꯅꯒꯔꯁꯦ ꯁ꯭ꯋꯤꯠꯖꯔꯂꯦꯟꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯚ꯭ꯌꯨ ꯑꯃ ꯌꯦꯡꯍꯟꯒꯦ ꯉꯥꯎꯔꯦ ꯍꯥꯏꯕ ꯁꯤ ꯎꯕꯗ Welcome to the heaven. Let's look around. Fazadra. Wow. Si khata nate ko blue je khatang nate ko. Sida lei je blue je khata nate atai mamang du jatai lei ri sum tapna namjarake. Wow, khangde aidi yam thamoi je pura hu khare ma jine ko.
ꯐꯖꯕ ꯃꯐꯝꯁꯦ ꯐꯖꯕ ꯉꯥꯛꯇꯅꯤꯀꯣ ꯑꯁꯥꯏꯋꯥꯏꯁꯨ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝ ꯒꯨꯜꯃꯥꯔꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯑꯩꯅ ꯈꯪꯕ ꯌꯥꯝ ꯈꯪꯕ ꯅꯠꯇꯦ ꯒꯨꯜꯃꯥꯔꯛ ꯒꯨꯜ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯋꯔꯅꯦ ꯍꯥꯏꯕꯅꯦꯀꯣ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯇꯨꯔꯤꯁ ꯒꯥꯏꯗ ꯍꯥꯏꯒꯗ꯭ꯔꯥ ꯗ꯭राꯏꯚꯔ ꯕꯌꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯕꯅꯤ ꯒꯨꯜ ꯍꯥꯏꯗꯤ ꯐ꯭ꯂꯥꯋꯔ ꯑꯗꯨꯒ ꯃꯥꯔꯛ ꯍꯥꯏꯅ ꯚꯦꯂꯤ ꯍꯥꯏꯕ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯍꯥꯏꯕꯅꯦꯕ ꯃꯐꯝꯁꯦ ꯑꯗꯨꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯑꯌꯤꯡꯕ ꯃꯐꯝ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯣꯏꯅꯗꯤ ꯅꯥꯄꯤꯅꯦ ꯃꯣꯏꯅꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯗꯤ ꯂꯩꯅꯦ ꯈꯜꯂꯦ ꯃꯀꯨꯞ ꯌꯦꯜꯂꯣ ꯃꯀꯨꯞ ꯋꯥꯏꯠ ꯀꯂꯔ ꯃꯀꯨꯞ ꯃꯌꯥꯝ ꯂꯩꯇꯣ ꯌꯦꯡꯉꯣꯅꯦ ꯂꯩꯁꯦ ꯃꯣꯏ ꯃꯔꯨ ꯍꯨꯟꯕꯁꯨ ꯅꯠꯇꯦ ꯋꯥꯎ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯁꯤꯗꯒꯤ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯒꯤ ꯐꯖꯕꯁꯤꯗꯤ ꯂꯣꯏꯔꯦ ꯈꯤꯇꯪ ꯖꯨꯝ ꯇꯧꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯔꯒ ꯂꯩꯁꯤꯗꯤ ꯐꯖꯩ ꯌꯥꯝꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯇ꯭ꯔꯒꯤ ꯁꯤꯗ ꯄꯣꯝꯃꯒꯁꯨ ꯂꯩꯔꯤꯕꯀꯣ ꯁꯤ ꯑꯄꯣꯝꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯅꯦ ꯃꯈꯥꯗꯒꯤ ꯁꯤꯁꯨ ꯄꯣꯝꯃ ꯂꯩ ꯁꯤꯁꯦ ꯁꯤꯅ ꯂꯩ ꯑꯇꯣꯞꯄ ꯚꯦꯔꯥꯏꯇꯤꯅꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯝꯗꯒꯁꯨ ꯊꯥꯅꯕ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨ ꯂꯩꯗꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯇꯣꯉꯥꯜꯂꯦ ꯑꯥꯗ ꯁꯥꯠꯇꯣꯏ ꯑꯃ ꯇꯧꯋꯦ ꯁꯤꯁꯦ ꯁꯨꯝꯕ ꯂꯩ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯈꯛꯇ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯝꯄꯥꯛꯁꯤꯃ ꯄꯨꯔꯥꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯝꯄꯥꯛꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯂꯦ ꯃꯌꯥꯝ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯂꯦ ꯑꯗꯨꯒ ꯃꯈꯥꯗ ꯁ꯭ꯅꯤꯀꯔꯅꯦ ꯇꯣꯡꯉꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯕ ꯑꯣꯏꯕꯒꯤ ꯖꯦꯀꯦꯠ ꯂꯤꯠꯂ ꯂꯥꯛꯄꯒꯤꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯌꯣ ꯋꯥꯎ ꯁꯤꯗꯤ ꯑꯩꯈꯣꯏ ꯐꯨꯐꯨ ꯀꯥꯝꯕꯤꯗꯨꯅꯦ ꯃꯌꯥꯝ ꯆꯠꯁꯤꯁꯦ ꯑꯩ ꯑꯃꯗꯤ ꯍꯦꯛꯑꯦ ꯁꯥꯎ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯐꯨꯐꯨ ꯀꯥꯝꯕꯤꯗꯣ ꯐꯨꯐꯨ ꯀꯥꯝꯕꯤꯗꯨꯅꯦ ꯃꯤ ꯍꯧꯖꯤꯛ ꯁꯣ ꯍꯥꯡꯉꯦ ꯆꯔ ꯁꯣ ꯍꯥꯡꯉꯦ ꯃꯤ ꯆꯪꯅꯔꯦ ꯋꯥꯎ ꯑꯩ ꯅꯦꯠ ꯇꯧꯕ ꯄꯥꯝꯃꯨꯔꯦ ꯍꯥꯏꯕ ꯐꯖꯕꯁꯦ for you. Thank you. Fazay. Fazabasidi. ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯑꯩꯈꯣꯏ ꯄꯦꯇꯔꯟꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯄꯔꯤꯡ ꯑꯃ ꯁꯨꯃꯥꯏꯅ ꯄꯔꯤꯡ ꯑꯃ ꯄꯨꯔꯥ ꯂꯣꯏ ꯁꯥꯠꯂꯦꯕꯀꯣ ꯑꯥꯕꯣꯛꯅꯦ ꯁꯥꯠꯂꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯔꯤꯡ ꯑꯃꯨꯛ ꯁꯥꯠꯂꯛꯏꯕ ꯁꯤꯁꯦ ꯂꯩꯌꯦꯕꯀꯣ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯅꯝꯖꯒꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯜꯂꯣꯒꯤ ꯑꯃꯨꯛ ꯄꯔꯤꯡ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯩꯅꯣꯝ ꯎꯠꯆꯔꯛꯀꯦꯀꯣ ꯉꯁꯥꯏꯒꯤ ꯂꯩꯆꯤꯟ ꯊꯥꯕꯤ ꯎ ꯐꯪꯗꯕ 와우 헤븐 굿파자마 레진지 카라 망해보고 굿파자마 와우 하이디 feel ꯇꯧ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯣꯁꯦ ꯏꯅꯥꯛꯇꯗ ꯂꯩꯕꯒ ꯍꯥꯏꯗꯤ ꯏꯪꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯏꯪꯉꯦꯕ ꯍꯧꯖꯤꯛꯁꯦ ꯐꯖꯩ ꯑꯗ ꯂꯩꯁꯤꯅ ꯃꯔꯣꯟ ꯑꯃ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯀꯨꯝꯒꯦ ꯇꯧꯔꯤ ꯀꯗꯩ ꯂꯩ ꯍꯦꯛꯒꯦ ꯇꯧꯔꯤꯔꯣ ꯍꯦꯛꯑꯣꯏ ꯃꯤ ꯍꯦꯛꯑꯝꯃꯦ ꯁꯤꯗ ꯍꯦꯛꯑꯒ ꯁꯤꯗ ꯇꯥꯔꯝꯃꯦ ꯌꯦꯡꯉꯣ ꯊꯥꯗꯔꯒ ꯊꯝꯃꯝꯃꯦ ꯑꯣ ꯃꯤ ꯂꯩ ꯍꯦꯛꯒ ꯁꯤꯗ ꯁꯤ ꯂꯩꯁꯤꯗꯕꯨꯀꯣ ꯂꯩ ꯐꯖꯕ ꯃꯔꯛꯁꯤꯗ ꯇꯤꯟꯁꯦ ꯑꯃꯨꯕ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯑꯃꯨꯕꯁꯦ ꯄꯛꯏꯌꯦ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤ
sida leise akhoi ngai gi utpadu di blue color ne ba koi utpado pink color su yauri sida pink am lei pink lei re ko si na taba sida angau ju marak te yauri wow fazai makha dai na mase mayam asi a makha ko mu gi makha ju lei mayam ma lei di ko la adu he kum mu la ga ma sida lei re zoom tor makok ji yellow oi kari u cheng na di khang to si ching snow uri jawa un ta gi bagi as ai si ka doi ba horen kum ba di irai lain kum me si ka ba di as phajjarani he kai no lei yam lei ai ba sidi maru hulli jar ma samdan hawai jar ang ni moi sigi lei di sap la kan da di mai bi ma loi ni lei moi ji sat pa ga do sat ka do khra wa li as asi u che ga sida tong gare phajadra sale the bi eng gi la si u che che wow aya adagi yellow yellow se sigi lei se ta ka bu wa li July ai ki ye da sung yamna kari kari thokla di tholoi la thuna phakwa la lo ji la chen jira ai camera sum par chila ka da ba mi chat na bai makhong mam da chalu ko makhong maram ne se makhong maram na sabon maram na ko mam gi le masai nu pa da hangam daw ne kumba ya bra na akoi pangkum da kum e yaram drade nala ne da sidi khong maram na ti da ngai kho nang gi pangjat ta jare si khong maram na te ha ba se nala ni sing jat ba gi kai kai thokla di ai ki mi chalo yum dei cha le hore asidi pak tak na sala di he na phajaga da ni ma ji as si lai ngata ni na da se one ha dei do asam jau sira ya makha dei ka to yam phasei angau ba asi yellow nak sok sila na wow sini hangam maru ka male lei di lei ne ba ko se hangam maru hun ba ka man jan wow sidi mit na yeng men phajai da miyam sigi lei di na phajja ba sidi as ado ma'am akhoi je ha ka da ware si makha kumure ko si jem ka khale ni ye to ga to lai ma'am je si lei sidi last week da di pa sala ni ai di thama gum ba ga le ra ga ti ko ha pha da bi dum sa ka la to se ma pon ni sha li je bra ha pha da bi da hafta ama ni ga lai ra ga di si ma pak si ma lai nga tu ra ga yam te na phaja ga da ba mafam ne ba se ado la tam ka ji la ai je yam phajai hui hui sa won na thi am le hui chen ka di wa dam sagon ma thi lai ge phai ana ko da kai kai no le ma di nuai te arang wi to yau tri da Fajaje yam sat na fajagre makha jina mo fajari ba to war bo war the tiu
ꯃꯃꯥꯡꯗ ꯁ꯭ꯅꯣꯒꯤ ꯆꯤꯡꯍꯧꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯣꯝꯗꯅꯣ ꯇꯥꯏꯁꯤꯕꯨ ꯀꯔꯣꯝꯗꯅꯣ ꯁꯤꯁꯤꯅ ꯑꯉꯧꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯄꯒꯤ ꯃꯑꯣꯡꯒꯨꯝꯕꯅꯤꯅꯦ ꯁꯤꯗꯤ ꯀꯝꯄꯦꯌꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤꯒꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯗꯩꯗ ꯃꯃꯥꯡꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯆꯍꯤ ꯌꯥꯝ ꯀꯨꯏꯔꯕ ꯆꯔꯆꯅꯦꯅ ꯍꯥꯏ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯃꯤ ꯇꯨꯔꯤꯁ ꯑꯇꯩ ꯄꯥꯛ ꯆꯪꯅꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯁꯤꯒꯤꯁꯦ ꯑꯣ ꯂꯝꯕꯤ ꯐꯖꯅ ꯊꯝꯃꯤꯅꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯖꯤꯜꯂꯤꯔꯥ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯤ ꯍꯪꯒꯗꯧꯁꯨ ꯃꯤꯗꯨ ꯂꯩꯇ꯭ꯔꯦ ꯃꯈꯥꯁꯤꯡꯁꯤꯅ ꯃꯣꯏꯅ ꯒꯣꯜꯐ ꯀꯣꯔꯁ ꯑꯣꯏꯅ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯪꯉꯒꯗꯤ ꯍꯥꯏꯐꯦꯠꯇꯤ ꯎꯠꯂꯛꯀꯦ ꯈꯪꯉꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯁꯦ ꯈꯤꯇꯪꯗꯤ ꯁꯥꯡꯉꯅꯤꯅꯀꯣ ꯑꯗꯨꯏꯁꯨ ꯕ꯭ꯂꯣꯛꯁꯦ ꯁꯥꯡꯉꯒꯁꯨ ꯁꯨꯝ ꯐꯖꯕꯅꯤꯅ ꯔꯤꯄꯤꯠ ꯇꯧꯕ ꯖꯒꯥꯁꯨ ꯑꯣꯏꯗꯕꯅꯤ나 ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯛꯄꯁꯨ ꯉꯝꯕ ꯑꯣꯏꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤꯅꯦꯅ ꯁꯨꯝ ꯁꯥꯡꯉꯁꯨ ꯁꯥꯡꯖꯔꯖꯅꯣꯅ ꯅꯝꯃꯕ ꯀꯩꯅꯣꯅꯦꯕ ꯁꯣꯔꯁꯦ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤꯁꯦ ꯆꯤꯡ ꯀꯥꯈꯠꯂꯛꯄꯅꯦꯕ ꯑꯩꯗꯣ ꯐꯗꯤ ꯐꯖꯩꯌꯦ ꯑꯁꯤ ꯃꯇꯝꯒꯤ ꯆꯔꯆꯇꯨꯗꯤ ꯀꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤ ꯆꯔꯆꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯦꯊꯣꯂꯤꯛ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯀꯩꯅꯣ ꯋꯥꯎ ꯌꯦꯡꯉꯣꯅꯦ ꯚ꯭ꯌꯨꯁꯦ ꯀꯌꯥꯗ ꯐꯖꯔꯤꯅꯦ ꯌꯦꯡꯉꯣꯅꯦ ꯁꯤꯗꯩꯗ ꯋꯥꯎ ꯑꯧ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯆꯔꯆ ꯑꯣꯏꯕꯖꯥꯠꯅꯤ ꯁꯤꯁꯦꯀꯣ ꯆꯔꯆꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯦ ꯍꯜꯂꯁꯦ ꯑꯩ ꯚꯥꯏꯞ ꯇꯣꯉꯥꯟꯕ ꯑꯃ ꯐꯪꯉꯦ ꯑꯥ ꯈꯥꯖꯤꯟꯕ ꯈꯨꯈꯥꯁꯤꯡꯁꯦ ꯁꯤꯔꯣ ꯑꯩꯈꯣꯏ ꯕꯨꯠꯀꯨꯝꯕ ꯂꯥꯏꯒꯨꯝꯕ ꯂꯩ ꯕꯨꯠ ꯇꯧꯅꯕꯒꯤ ꯀꯔꯤꯒꯤ ꯕꯨꯠꯅꯣꯍꯦ ꯈꯥꯖꯤꯟꯕ ꯈꯨꯈꯥꯁꯤꯅꯦꯕ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯉꯣꯏ ꯃꯅꯨꯡ ꯆꯪꯉꯣꯏꯗ ꯆꯪꯗ꯭ꯔꯒꯁꯨ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯒꯥꯔꯗ ꯀꯅꯥꯅꯣ ꯚꯨꯠ ꯚꯨꯠ ꯂꯥꯛ ꯆꯠꯁꯤ ꯂꯥꯛ ꯁꯣꯝ ꯆꯠꯁꯤ ꯂꯥꯛ ꯑꯩ ꯃꯥꯏ ꯊꯣꯡꯁꯦ ꯎꯕꯗ ꯑꯩ ꯀꯤꯈ꯭ꯔꯕꯅꯦ ꯈꯥꯖꯤꯟꯕ ꯈꯨꯠꯁꯦ ꯒꯤ ꯁꯤ ꯖꯒꯥꯁꯦ ꯚꯨꯠꯀꯤ ꯁꯤꯃꯥ ꯅꯝꯐꯝꯗꯤ ꯃꯥꯜꯂꯦ ꯇꯨꯔꯤꯁ ꯑꯇꯩ ꯆꯪꯗꯅꯕ ꯈꯣꯠꯇꯅꯕ ꯀꯩꯀꯥ ꯁꯨꯝ ꯊꯝꯕ ꯑꯣꯏꯔꯝꯅꯤ ꯆꯥꯁ ꯀ꯭ꯋꯥꯛꯀ ꯈꯣꯡꯉꯤꯁꯤꯗꯤ ꯚꯨꯠꯀꯤ ꯁꯤꯃꯥꯗꯒ ꯈꯣꯡꯕꯗꯨꯒꯤ ꯃꯥꯟꯁꯤꯜꯂꯛꯑꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯅꯤ ꯑꯗꯨꯒꯤ ꯀꯔꯤꯝꯇꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯣ ꯅꯝꯃꯨꯔꯅꯣ ꯂꯥꯛꯑꯣ ꯀꯤꯕꯒꯤ ꯅꯠꯇꯦꯗ ꯈꯪꯗꯦꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯎꯠꯄꯩꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯁꯣꯡꯅ ꯎꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯖꯔꯛꯑꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯐꯝꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯣꯏꯅ ꯑꯣꯏꯁꯜꯂꯒꯦ ꯃꯊꯪꯗ ꯑꯇꯩ ꯎꯠꯄ ꯌꯥꯕ ꯖꯒꯥ ꯌꯥꯎꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯗꯤ ꯀꯥꯔ ꯆꯣꯡꯊꯔꯦ ꯃꯥ ꯂꯩꯍꯧꯔꯦ ꯀꯝ 1 2 3 ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯒꯣꯟꯗꯣꯂꯥ ꯔꯥꯏꯠ ꯍꯥꯏꯁꯦ ꯀꯦꯕꯜ ꯀꯥꯔꯗꯨꯅꯦꯕꯀꯣ ꯑꯗꯨ ꯕꯨꯛ ꯇꯧꯕꯩꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯆꯠꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯗꯣ ꯍꯥꯟꯅ ꯑꯣꯟꯂꯥꯏꯟ ꯕꯨꯛꯀꯤꯡ ꯍꯥꯟꯅ ꯇꯧꯒꯗꯧꯕꯅꯦ ꯍꯥꯏꯕꯀꯣ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒꯁꯨ ꯄ꯭ꯔꯥꯏꯌꯔ ꯍꯥꯟꯅ ꯕꯨꯛ ꯇꯧꯒꯗꯧꯅꯦ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯒꯁꯨ ꯀ꯭ꯌꯨ ꯈꯨꯠ ꯁꯥꯡ ꯑꯃ ꯂꯩꯍꯧꯔꯤꯗꯣ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯗ꯭ꯔꯦꯀꯣ ꯂꯥꯛꯑꯦ ꯑꯗꯨꯝ ꯄꯨꯡ 2-3ꯒ ꯀ꯭ꯌꯨ ꯂꯦꯡꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯀꯩꯀꯥ ꯇꯧꯅꯔꯤꯁꯦ ꯃꯇꯝ ꯌꯥꯝ ꯁꯥ ꯆꯠꯇꯝꯕꯤ ꯃꯥ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯌꯥ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯌꯧꯔꯛꯑꯦꯀꯣ ꯍꯣꯇꯦꯜ ꯌꯧꯔꯛꯑꯒ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯁꯤꯗ ꯂꯩ ꯑꯗꯣ ꯁꯤꯗ ꯆꯤꯡ ꯎꯔꯤꯁꯦ ꯃꯌꯥꯝꯁꯦ ꯆꯤꯡ ꯎꯔꯤꯁꯤꯗ ꯌꯨꯝ ꯂꯩꯁꯦ ꯑꯁꯤ ꯊꯪꯅꯕ ꯁꯥꯏꯗ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁ 2 minutes ꯈꯛꯇꯪ ꯆꯪꯉꯦ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁ ꯑꯗꯨꯒꯤ ꯁꯤꯗꯩ ꯋꯥꯛ ꯇꯧꯔꯒ ꯗꯜ ꯂꯦꯛꯇ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯗ ꯗꯜ ꯂꯦꯛ ꯁꯤ ꯂꯩꯔꯦ ꯑꯉꯥꯡ ꯀꯩꯀꯥ ꯄꯨꯊꯣꯔꯒ ꯑꯩꯈꯣꯏ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯚꯤꯅꯤꯡ ꯋꯥꯛ ꯑꯣꯏꯅ ꯂꯥꯛꯑꯦ ꯕꯣꯠꯇ ꯀꯩꯅꯣ ꯂꯩꯕ ꯕꯣꯠꯀꯤ ꯀꯩꯅꯣ ꯍꯣꯇꯦꯜ ꯍꯥꯏꯇꯥꯔꯦ ꯂꯩꯒꯗꯕ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ 와ꯁꯨ ꯌꯥꯝ ꯋꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯂꯥꯛꯄꯒꯤ ꯍꯦꯛ ꯌꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯨꯊꯣꯛꯀꯦ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯐꯪꯅꯕ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏꯅꯦꯕ ꯑꯗꯣ 와ꯁꯨ ꯋꯥꯔꯦ ꯁꯛꯁꯤꯁꯨ ꯂꯣꯏꯅ ꯗꯜ ꯎꯔꯦ ꯑꯗꯣ ꯗꯜ ꯂꯦꯛꯇ ꯂꯥꯛꯑꯦ ꯑꯃꯨꯛ ꯍꯦꯟꯅ ꯗꯜ ꯑꯣꯏꯔꯦ
ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛ ꯑꯁꯦ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ thank you so much for watching see you in next video bye Bye bye. Bye bye hayo. Ito tumbi bye bye. bye 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 bye.